ngasi numida waram phongkhiba tongan tongan ba manipuri siphongsing amasung thokhiba thawdo wathok dagi maruoib I pausing miyam da thamjagi ahanbada kangla pau editorial miyam da thamjari political party singi marakta sin kangjai sathanaba state asida leiriba national amasum regional political party singi lusing singna party gi khenaba thamdana naraipak naramdam amadi miyam gi punsi amasum lanthum kanana ba honabada amat oina thengna minabagi wasak lominaba matam oire political parties singi ideology principle the manadaba lairabas panamdi imana manaba ngakani masida khenari ba haibabu national amadi regional party haibasi kaktani national party na laibak ki thakta aduga regional party na state local ki thakta laiba party orabasu party singi panamdi makoina lengak lon ki thawai pangba matamda maribak amasu miyam gi yaifanaba thabak tawbani Laibak ki apun basaktam ngakpa setmilon gi phibam phana miyam gi marak khena pa thamdana nungsi saana tangdu laita na hingmina bani Manipur gi hauji oiriba tangdu laita da ba phibam masigi matangda political party sing gi marakta aigi magi haiba apikpo wakhalonda masil gi marakta hunna ngang na bigi maikai romda hena thawai yauksin aduna political goiba khudong sab launa ba hona ba uba phangli basi taibu thibani Masina maram oiraga miyam gi marakta su apun bagi pangal mayeng tahananaba asauba maram oheliba sikarigino political party singna mikhal matamda magi party gi miut singna mai paknaba madi lengak lon gi supli painaba hotnaba haibisiti tofom thokpa amani mikhal da masing yamna mai pak ngamba party na government semduna lengak lon gi thawai pangkhiba madi mire masing yamna kaba ngamhogdaba singna opposition gi tofom thokpa mathau tawbuda Partism gi maiki da mukna bagi mahutta state ki amadi miyam gi yaifana ba khona gatabani democracy satpa laipakta laingak lon gi thawai pangbra democratic oiba mawongda miyam gi yaifana ba khona ba madi miyam gi aningba apama phongdokpagi maning tambalai laingak pathapna miyam gi aningba apama phongdokpada maning tamba pirabasu madu license nati ngang biyaba yadabagi athingba laitabana Lebak kai biyaba miwe amagi natragana kanglup amagi interest sok pathabak tobu yati Manipur ge langa ron gi thawai pangna baleba political party singna mikhalda mai pak tuna legislature lawmaker oibi singi marakta lebak miyam gi yaifana bu hona bagi mahutta makhui gi party khakta gi amadi imung manung mari mata misang sangalaiba miyoi khara khakki yaifana bu hona bu yaw tobenati masina maram oiraga miyam maru oina misang sangalai jadaba madi nomgi su nomlagi hingna bagi lanthingna riba lairaba miyam bu Sokna samnaba yadabagum inthok tuna thambadagi miyamgi marakta khaibung tahanabagi asoba maram oheli asiguma thawong asilamda masida lisang sinna satharkhibadagi laingak pa legislature sigi mafamda miyamna thajaba lehendanabagi maram oire laingak pa singdagi khudong saba lawba amadi khudong saba phangdaba haiba kangbu naiba groupism lairakpadagi laibaki oiba issue lairakpa matamda laingak paiba paidaba anigi marakta khetnaba thamduna puna thengna minabagi mahutta partism gi wakhalonda satna rakhibadagi apunbagi pangal sagatpa ngamandi masi karidagi tholakhibano haiba tarabadi mikhal thengna duna mikhal da mai paklaba singi mafamda maraibak amadi miyam gi yaifuna ba khanba ngamdaba puksel singdaba apunbagi miyengli yengma ngamdaba misang mikhai naiba senja thumja tawba aigi magi aikhoigi makhoigi haibigi wakhalon chen lusingba amagi matik mai sendabadagi oirakhibani Manipur da haukiba sahi gi me ahumdagi foreigner illegal migrant sin kuki narcotics na landaraktuna yellow mi mitei singbu tamthina hatpa yumkai mai thaba huran chinthi gi kham thengba terrorism the status gi apun saknam da singnaduna makhogi tonganba laibak semna bokhona raklibasi political party singna laingak paiba paidaba thidana puna thengna minabagi mahutta hunna ngangnaduna sin kangjai sathanaduna kalakpenabagi mau thawong sathanar ribasi makhatana sathaduna lairabadi miyamna political partition gi mathakta akhaba miengna yenglaklo haingaliti laibak amadi miyamgi punsi lanthungak senanaba laiba political party gi lusing masing amadi laingak ki supli paibe singi marakta sin kangjai sathanariba makai apunbagi saktam ngak pungamdaba amadi Sakwat loan gi maikaida khumang sokshin hanba ngamloi haiba kangla pau gi editorial miyam special content moina miyam na thamjari atopa pawna Manipur da thoklibi issue wasi BJP lenga na miyam gi sel sathokluba lana lu tawruba gi sunati chief minister Paujal pausi digi la kusaraga Manipur hauzik thoklibi lana sipaliba BJP lenga na sel sathokibagi nati
इंटरव्यू तौदना लाना थबक खलुबा मदे लुटपाट की स्कैंडल तौरुबगी नते मणिपुर बो मसे मसे ताना थुगाइबा पाम कंबुगा मणिपुर की सक्तम कन्म पाम कंबुगा थेंगनब लानथेंगनि हाइना मणिपुर की चीफ मिनिस्टर एन बेरेना फोंदोखरे वाफम सिंह सी हॉर्टिकल्चर एंड सोइल कंजर्वेशन गवर्नमेंट ऑफ मणिपुर न सिंदुना कोनुंग ममांग लेबा सिटी कन्वेंशन पांगथोकपा स्किलिंग्स एंड लाइवलीहुड प्रोग्राम हौदोकपगी थोरमदा अथोबा मिथुंग ओइना सरुक यादुना चीफ मिनिस्टर न फोंदोखिबने लेंगाक पाइबदी यावरिबा कैबिनेट मिनिस्टर सिंह एमएलए सिंह अमदि डिपार्टमेंट की मकोक थोंबो ऑफिशियल कियाना सरुक यादुना पांगथोकिबा थोरम मदुदा चीफ मिनिस्टर हाई मणिपुर की डिस्ट्रिक्ट खरदा असियाना थौदो वाथोक क्या थोकले हाइना मदुदा अदुमक कंसेंट्रेट तौदुना लेरबदि तुंगी मिरोल की मांगजब ओइगनी खनबदगी मिपुम खुदिमक मिपाल तांगदबा सेंथोक लंबी लेबा मिरोल अमा सगनबगी पनमदा इकोनॉमिक रिवाइवल टीम अमा सेमदुना थबक सुनिंग मियोइसिंगदा ट्रेनिंग पीबगी थोरम असी पांगथोकनी इरांग असिदा अखोय खुदिमकना लुपसिंदुना लेबगी मुहत्ता लेमहौरिबा अतै डिस्ट्रिक्ट की मियामगी हिंगनबगी लंबी थीबा तंगाइफदे रिलीफ कैम्प लान सैथिंग पीरब लाइक लाइसु तमलीब कॉलेज की महिरोइसिंगना हिंगनबगीदमक थबक सूब चलबदी मदुदा हाना प्रायोरिटी पीगनी महिरोइसिंगना अकुप्पा डिटेल पीरकनबसु चीफ मिनिस्टर अपील तौखि अखोय खुदिमंगना अमत ओइना थबक तौमिनरबदी माइ पाकप ngamgani हाइरदुना पॉलिटिक्स दी अखोय मसल थुगाइनब होनब ngakthani politics na ngaman gumsi hairuduna foundation leiba trainers sing manipur lenga piribu khudong sab sing asi lawna bhona si school college office ka ba hore irang asi nem tharakle haibada sawbu kangbu su yori thokli bi irang asi akhoi puna thengna minabegi mohta nakal amadagi wathok sakthoklaba honaba kangbu yauri ba sidagi section minasi haikena su paus ta makhata na pali atopa paomana लेजरीब अखोगी रिसोर्सिंग नियम सुबन सिजनब मथौ ताई टीएसपी सोरजे स्टेट असिदा फंगलिब महौसागी मियोइबगी रिसोर्स किया से अखोइना निंगथिना सिजनब ngamdabana चखतप स्टेट अमा ओइब ngamdri लमदम से चखतप पुरकनबगी दमंग अखोगी रिसोर्सिंग मफम चाना सिजनबगी मथौ तारि हाइना साइंस एंड टेक्नोलॉजी मिनिस्टर थोंगाम बिसोरजित ना मियामदा अपील तौखरे मणिपुर साइंस एंड टेक्नोलॉजी काउंसिल्स मास्टेक नॉर्थ ईस्टर्न स्पेस Application Center NESAC amadi National Institute of Electronics and Information Technology nilit na punisinduna akampat leba nilit ki conference hall pangthokpa National Sport Day gi thoram hawdokladuna wafamasi minister na photokibani magna makha taraduna malem asida leidiba tongan ba natural amadi human resourcing asi aikoina ningthina amadi mafam chana sijinarabadi chakhatpagi lambida khumang sokshin mangamani adubo state asigi oina ding asi fawbada phangliba mineral oil gas ki resourcing asi sijinaba ngamdri aikoi masel thajana daba amadi khurau thangnaduna thaba amata mai pakna pangthok mangamdri punama asi thadok tuna aikoi gi leijariba resourcing asi ningthina sijinasi लाइबा असिगी चंद्रयान मिशन दा विक्रम लैंडर न थागी लेमाई साउथ पोलर रीजन दा खोंगदाब ngamkhiba numit pu ningsingduna August 19 da pangthokkodoriba National Space Day gi mangoinana pangthokpa thoram aduga mari lenana bisorjin hai science amadi space technology gi lamda pungning singsinduna afaba makhal gi scientist kya puthoktuna hena phaba mirol ama thamna bonasi Chandrayaan mission da asabu thaudang laukiba Raghu Ningthaujamasi Manipur masani haina akhoi khudimangna sakthoksabaga loinana mahiroi singa unabagi tanja ama phangliba si sakthoksaningai gi masakni haikhen su paus ta makhata na palakli atopa paw madana relief camp gi inmate sing pukning thakotkre Manipur hauzik thokliba tha taraga mari helaklaba irang asida lanjenarakuna relief camp singna sangje phamlauriba internally displaced person singda basic psychological support to the conflict victims amadi lemna layeng bigi kema Indian Red Cross Society Manipur State Branch amadi IRCS Bishnupur District Branch na sinduna Bishnupur District ki manungsanba thanga kendra gi tamu water sports complex laishoi da ngasi pangthokre thoramdu senior psychiatrist Dr. Seram Manikan IRCS Manipur State Branch ki chairman Narendra Ningombam na athoiba mithung le namadi wangang loi oina saruk yaduna internally displaced persons singi pukning wakal phana thamna ba amadi pukning phathana leina ba wangang ki thoramdu da IRCS Manipur State Branch ki secretary athopam Navasandrana vice chairman Dr. Laishram Manglem treasurer Premjit Nauroibams executive member Hemam Sotojit loinana atai thomi sing amadi
IRCS Bisnupur District Branch ki Secretary Dr. Huidrom Roman amadi adai thomi singju saru yaki thauram du Senior Secretary Dr. Seram Manikantana hai handak thokli birang sida su nomduna punsi supa sel tanuna yung kai sakhiba leijaba tungsinjaba lantum kya mangtakle masidagi hena awaba ma amuk leitri haibu yai adu bai koina hausi hingliba si aikogi ipai pusingna pokpiramba adunani maram aduna ipai pusingi puari amuktang fakatuna yingsi ipai pusingbu awasingna sahi tere kuntaki makoide aikoidigi hena waramodra maram sina ipai pusingna thajaba ngamkiba adugumna aikoigi thajaba ngambegi thauna pibirami habisi ningsingminasi isa itomta punsi lomna bohonaba pangdabegi thabak sing thadoksi haikhen su pausida makhatana palakli atopa paumodana punadan thengminaba mathau tai BJP Manipura haukiba sahi me ahumdigi horakiba mitay amadi kokiyani gi marakta thokliba muknaba hana sunaba sina maram oiraga miyoi lising humfugi mathakta lanjena duna relief camp da legi miyoi sani gi mathakta punsi mangduna masa masa gi yumda hanjinma ngamduna leiriba sida aikhoi masel punna lanthengmina bagi tangai fadaba lei haina BJP Khundrakpu Mandal gi President M Debaratan mitay ne phongdokre Press Cup pangdokpa pamising unaba madamang hai punsi lom kraba imung manung singi mirau kol galoina awaba punsi maril amada hingliba sida Manipur lenga na illegal migrant sing sangsilaktuna reserve forest area sing pakthokna bu umang kokthokna popi thaba thingluba war on drugs sa tharubadigi kuki singna makogi apamagi mayokta thabak taroi haiduna lan asi horakibani lan asi gi horakpamdi yellow mite khoina amato oina thengna minabagi tangai fatablai yeknaba masak Kanglaktaba tauriba si lebuk thibani punama si kokan gi hairabadi aikhoi punna thengnaba mathau tai lana si thengnaba asabu thaudang loriba si SO sing maira paibi ima sing supun sinduna panama magi makara sangsinminaba amato oina phirep lauminara saikhi makasa tharak poina kanglai paki maira gi editorial myam thamjari IMC gi building bylaw sida oina lehengumsi Impal Municipal Corporation IMC na konba maphamsingda building saba matamda IMC gi building bylaw ngakna niyam suna sagadamni aduba building sabada IMC ayaba yauduna building bylaw ngaktana pangsara sarakpa matamda mari leiraba IMC na su kuma yengmugum yengduna leithopugum tawribasi yamna lali bank taki loan lawa matamda IMC gi building bylaw ngakna yum sai habigi certificate yaudabadi loan pide IMC nasu building sanaba ayaba pangpida piduna pangsara salak tarabadi leba asi ain chatraba mapam amoirakani niyam gi matungina IMC na konba mapamda leba miyoi amana masagi inkol yum sagi harabadi inkol gi saruk khamthengna sabi yade saba tarabasu yum gi mamang na foot tara maning da foot taraga manga naget da foot mari mari khaklaga sagadabani adubu ngakpham thokpa niyam adu ngakna sagani haiduna IMC digi drawing na singba lawkhraga sapa matamda di building bylaw ngak sadabana ayamba oina tawi punama si yengsinabagi dama IMC gi oina building inspector laigedabani adubo hausi phawbu leitabugum tawi lairabadi inspector singna mana tariba ward singda sariba building sing bylaw ngakna saribara haibatu yengsinuna niyam sumna sangadabani maduna hiram sida Manipur lenga ki mari leinaba authority ki miyeng sangduna IMC gi oina building inspector hapadabani aduga IMC na konba mafam the building saba matam the building bylaw ngakna sangadabani maduna tana saba hobuda niyam kaina sai haiduna thingaudrabadi saba loikhraga di kari sukanare masi thoktana ba niyam sumna sagadari be building adugi drawing yekadabani madu mapunus niyam sumna yum sagadabani saba loiba matamda IMC da completion certificate piro haina darkhas thaptai IMC nasu saribi building adu yengsilaga bylaw ngakna saramba taragadi completion certificate pigadabani aduga niyam lana bylaw ngakna saramba taragadi completion certificate piro tapni ashengbadi IMC na konba mafamda yung kai sabada completion certificate yaudrabadi mai isingi connection pibi yadi haiba lairibine adubu Manipur dadi pangpi da pirabara loinana IMC ki building bylaw se khakta da leiba maya yaudaba kaiga pangkhak oiraba haiba wafam su lairibani shara masakot hanbada mari leinaba authority haibadi IMC na control ningthina tawbatai niyam yauduna building pangsara saraktana ba control tawgadabani India gi sokhalaba metropolitan city oiriba Mumbai na singbada di building development control haiba man lingduna thamdi aduga building sarakpa matamda hakthengna yengsili masibu building development haina kawi
ꯃꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯐꯕ ꯆꯥꯎꯈꯠꯄ ꯃꯇꯧ ꯑꯁꯤ ꯇꯝꯕ ꯃꯊꯧ ꯇꯥꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣ ꯉꯥꯛꯇꯅ IMCꯅ ꯀꯣꯟꯕ ꯃꯐꯝꯗ ꯌꯨꯝ ꯀꯌꯥ ꯄꯪꯁꯥꯗ ꯁꯥꯈꯤꯕꯗꯒꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯒꯥꯔꯤ ꯆꯪꯅꯕꯒꯤ ꯂꯝꯕꯤ ꯐꯥꯎꯕ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯕꯤꯜꯗꯤꯡ ꯑꯃꯒ ꯂꯣꯟꯅꯕꯗ ꯂꯩꯐꯝ ꯊꯣꯛꯄ ꯄꯥꯛ ꯆꯥꯎꯕꯗꯨ ꯊꯝꯗꯅ ꯄꯪꯁꯥꯗ ꯁꯥꯖꯤꯟꯈꯤꯕꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯋꯥꯕ ꯑꯃ ꯆꯥꯎꯅ ꯃꯥꯌꯣꯛꯅꯩ ꯑꯋꯥꯕꯁꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯌꯣꯛꯅꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯒꯥꯔꯤ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯒꯗꯕ ꯑꯗꯨ ꯆꯪꯐꯝ ꯂꯩꯇꯕꯗꯒꯤ ꯃꯩ ꯀꯟꯕ ꯉꯝꯗꯕꯗꯒꯤ ꯄꯥꯛ ꯁꯟꯅ ꯆꯥꯎꯅ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ IMCꯒꯤ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣ ꯉꯥꯛꯅ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯍꯟꯁꯤ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯍꯟꯒꯨꯝꯁꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯦꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯃꯦꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯇꯦꯟꯗꯛꯄ ꯄꯥꯎ ꯑꯃꯅ ꯑꯁꯥ ꯋꯥꯀꯔꯁꯤꯡꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯗꯤꯃꯥꯟ ꯄꯤꯊꯣꯛꯄꯤꯒꯗꯕꯅꯤ I2 ꯃꯇꯝ ꯁꯥꯡꯅ ꯑꯁꯥ ꯋꯥꯀꯔꯁꯤꯡꯅ ꯇꯥꯜꯂꯛꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯈꯟꯅꯕꯤꯗꯨꯅ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯑꯁꯥ ꯋꯥꯀꯔꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯂꯩꯉꯥꯛꯀꯤ ꯅꯔꯁ ꯑꯃꯅ ꯍꯦꯜꯊ ꯁ꯭ꯇꯥꯐ ꯑꯃꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯀꯣꯚꯤꯗ ꯃꯅꯨꯡꯗꯤ ꯃꯤꯅ ꯀꯤꯅꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯣꯚꯤꯗ ꯋꯥꯔꯤꯌꯔ ꯑꯣꯏꯅ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯃꯤꯌꯥꯝꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯇꯦꯁ ꯔꯤꯖꯜ ꯂꯧꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯗꯨꯅ ꯑꯀꯤꯕ ꯂꯩꯇꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕ ꯂꯩꯉꯥꯛꯅ ꯀꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ MSc CPIꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ L ꯁꯇꯤꯟ ꯀꯨꯃꯥꯔꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯋꯥꯀꯔ ꯑꯃꯒꯤ ꯊꯥꯛꯇ ꯁꯛꯈꯪꯕꯤꯌꯨ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯧꯖꯤꯛ ꯁꯦꯟꯇꯔꯅ ꯂꯨꯄꯥ 2,000 ꯁ꯭ꯇꯦꯠꯀꯤ ꯁꯤꯌꯔ ꯂꯨꯄꯥ 1,000 ꯄꯤꯔꯤꯕꯁꯤ ꯌꯥꯝꯃꯟꯗꯦ ꯁ꯭ꯇꯦꯠꯀꯤ ꯁꯤꯌꯔ ꯍꯥꯞꯀꯠꯄꯤꯗꯨꯅ ꯊꯥꯗ ꯂꯨꯄꯥ 15,000 ꯐꯪꯅꯅꯕ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯑꯁꯥ ꯋꯥꯀꯔꯁꯤꯡꯒꯤ ꯕꯖꯦꯠ ꯑꯦꯂꯣꯀꯦꯁꯟꯗ ꯌꯥꯎꯍꯟꯕꯤꯗꯨꯅ ꯃꯈꯣꯏꯅ ꯇꯥꯟꯖꯔꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯗꯤꯃꯥꯟꯁꯤꯡ ꯄꯤꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁ I2ꯇ ꯑꯦꯐꯤꯂꯦꯠ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯛꯈꯪꯂꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯁꯥ ꯋꯥꯀꯔꯁ ꯌꯨꯅꯤꯌꯟꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯄꯤꯊꯣꯛꯅꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯟꯒꯅꯤ ꯇꯧꯔꯝꯕꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯟꯅꯔꯒꯅꯤ ꯑꯃꯁꯨꯡ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯈꯤꯕꯗꯨ I2 ꯃꯅꯤꯄꯨꯔꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯊꯥꯖꯕ ꯑꯗꯨ ꯃꯥꯡꯍꯟꯗꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯐꯝꯁꯨ ꯊꯣꯛꯏ ꯑꯁꯥ ꯋꯥꯀꯔꯁꯤꯡꯒꯤ ꯑꯣꯅꯔꯤꯌꯝ ꯑꯇꯩ ꯁ꯭ꯇꯦꯠꯇꯗꯤ ꯃꯁꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯁꯤꯌꯔꯗꯒꯤ ꯍꯦꯟꯒꯠꯍꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯈꯟꯊꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯗꯤꯃꯥꯟꯁꯤꯡ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯖꯥꯞ ꯊꯥ ꯑꯁꯤꯒꯤ 19ꯇ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕ ꯑꯦꯗꯚꯣꯀꯦꯁꯤ ꯀꯃꯤꯇꯤ ITAC ꯍꯦꯔꯖꯣꯜ ꯑꯃꯁꯨꯡ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯤꯔꯣꯜ ꯑꯃꯗ ꯀꯨꯀꯤ ꯖꯧꯃꯤ ꯃꯥꯔ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯂꯥꯟꯗꯥꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯥꯏꯅ ꯖꯤꯔꯤ ꯑꯄꯨꯟꯕ ꯂꯨꯞ ꯖꯥꯜꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯆꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯨꯀꯤ ꯖꯧꯃꯤ ꯃꯥꯔꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯃꯇꯝ ꯆꯥꯅ ꯀꯟꯕ ꯉꯝꯍꯧꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯛꯂꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥꯅ ꯖꯤꯔꯤꯕꯝ ꯑꯃꯁꯨꯡ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯑꯃꯔꯣꯝꯗ ITACꯅ ꯊꯥꯗꯣꯔꯛꯂꯤꯕ ꯆꯤꯔꯣꯜꯗꯨꯗ ꯀꯨꯀꯤ ꯖꯧꯃꯤ ꯃꯥꯔꯒꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯆꯕꯅꯤ ꯍꯥꯏꯅ ꯄꯜꯂꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯃꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤ ꯃꯦ 3ꯗꯒꯤ ꯏꯔꯥꯡ ꯊꯣꯛꯂꯕꯁꯨ ꯖꯤꯔꯤꯕꯝꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯆꯍꯤꯁꯤꯒꯤ ꯖꯨꯟ 6ꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯒꯨꯂꯥꯔꯊꯣꯜꯗꯒꯤ ꯁꯔꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯤꯌꯥꯊꯤꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯄꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯝꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃꯗ ꯊꯨꯒꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯣ ꯀꯥꯏꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯥꯝ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯌꯦꯡꯃꯤꯟꯅꯁꯤ